असुमना लेरिंगै तंजादुमक्तदा मखोइना लेरिवा कादु थक थक निकलगा ममांगदा तौखिवा अदुमना मखोल अमा तारई अदुगा करीनो हाइवा खंगदना मुन्ना तासिलगा जुवार हारे खना चंगा 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 तंजादुदा मईदु फटफा तौरगा सानरकपदु उबदा कीवना लोइख्रे मखोइदी चेंथोकनबसु तौई तोंगसांगदी हौजिक फाउवा निसा हंद्रिवनी अदुना चोंथोगा कथाइनो बुट फटबिदो ngасidi changyengna batare sala मखोंदु चुमना थांगलगा चटपा ngamद्रदुना अमुक उपपगा ताई ayo sire ममाइदु येसिनखिबदा यमांगदु टेखिरमी मैदुना नुंगाइतबगा मखुदना मयादु मारगा येंगबदा होवदु खंगबदगी तोंगसांग कपथोराअमी ya yadi ayya kadaino tikre जेम्सना कईनु या टेखरेबो तोंगसांगदंग मरोनमा सोमदन मथा सावने तोंगसांग मथमोय सोकना ai sakthirani mina yate ya hobi butong sangaina nokdarani हाइनरिङै तंजादुदा मखादगी लैबाक पाइखलई अदु उवदा मयामदु कीवना मखोय मसेन तासिनरगा येंगी मैदुसु फुटफा तोरंबदगी करिसु तोखिद्रे अहोवदु कनासु फगोलक्ते मखोय ओमसिलगा येंगी अदुगदी मनुंगदगी हेलमेट अमा उप्पगा अमुबु ngakta सेटलगा निंजा दौना मकुत्तु करिनो खरा पाइरगा चोंथोरई याहू जोनी खोय हेनरी खोय ममित मना लाउथोगा निंजा नि सिदी अमुकसु मनुंगदगी अमसु फगोलई मकोक्ता खांग अमा उपलगा ममाय ममित कदु मार्क्स अमा उपलगा बम बम भोलेनाथ शिव शंभु ओरिब मओंगदुदा पाखतलंबा मयामदु मिकुपतुदा स्वाय मांखरे हंदक्ति हेनरी खोय हराउना उप्रांग उपलगा खुरुमी बालो हे लाएदना ngसाइदगी ममाय ममितका अमुबना तौरगा लाइदु अतै कनामता ओइरमद्रे उरी ओइरमले इयाम्बसा इखोय लाबनिना केमता वारुरनु हेनरीना कमाइना खोयनीदी सिदलाइबा तोम्बीदु मथासाना मसी अंगांगसिना अइबु ngaiak leitana कौदना पाखोन सिजिनदना लेरे अदो पिक्ट्रुना कौरकपदु अइ इतोमता लाक्पा याद्रदुना मसी अंगांगसिगा लाइबनी जोनीना है इताउ रनबा थबक हौरसिसे मुथिना अखोइन मसिदैसिदा नैनबा याद्रि नाइखो पिक्ट्रु हाना अमता कनखिसि तोंगसांग उबदा उरीना ए असिगी बुट असांगबिसिसु लेरमये मयासु होये तोंगसांग इकाइना angonda nokna kanu ai saurura ha हेनरीना नाइखुसे मयाम अमुक्ता तुमिनसिदा फजना फमु करिगुम्बा खरा खनखिसि मयामदु परेंग साना फमी अदुगा हेनरीना वखल मुन्ना खलगा एखो इमुंसे हौजिक थुगाइबगी फिबमने लेरिसे अदुना हौजिक यमसिदा बुट अनोइबी अमा लेरि मा हना एखोइन फारगा परामतम किसे अदुगा एखो इमागा तमुचौगसे याम फबा मी सारगा मखोइन सानरिबा लीला मयामसे थुगाइसि यमसिगी प्रॉपर्टी खुदिमक मखोइ खुत्ता लेख्रे मसी हाना लौथोक्सि जोनीना अखोइना मतौ करमना लौदोइबा हेनरीना मखोइना कदाइदा थमी हाइबा अदुति एई चपचाबु खंगदे मरम असिना हाना थिदोखिसि तोम्बीना संफाविदुदी कदाइदा लेख्रेने उरीना ngसाइदे ngangnariसे सिता नुपी कनानोदो तौरे जेम्सना हाइसिंबा बसिंग थोए मुथिना तोम्बी नंगा तोंगसांग चलु पिक्ट्रुदो अमुक्ता लौथोकनबा तौ जेम्सना तोंगसांगसि फरक तरक तो माले मानिसा हंद्रिगे तोम्बीसु अइसु पोट खितंगदि पाइरे यामदि नते हेनरीना पाइना उसिदा लेरे अंगम ngamba अमना युगिनिसा अदुगा अमना गंजागिनिसानी तौरिदु मसाकादु हाई हाइदना थोरकली अहिंगदुदा तोम्बीना असंगबी तोंगसांग साउना kaidi asangbino ai asangbi kaude nang ngangiduna kaino ha ओ सॉरी तोंगसांग मिस तोंगसांग तोंगसांगदु तोम्बीना वाथी सुम ngang leibtuda saulinglaktana tombi gi makokta koklauna thai
ꯋꯥꯊꯤ ꯉꯥꯡꯒ ꯂꯩꯔꯝ ꯇꯥꯅꯤꯡꯗꯦ ꯊꯕꯛ ꯌꯥꯝꯃꯦ ꯑꯃꯗꯨꯗꯤ ꯒꯟꯖꯥ ꯇꯞꯇꯥꯏ ꯊꯛꯎꯔꯕꯅꯤꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯀꯣꯛ ꯃꯃꯩ ꯁꯝꯅꯗꯕꯤ ꯆꯦꯅꯦꯜ ꯃꯥꯡꯕꯤꯗꯨ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯂꯒ ꯏꯌꯥ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯏꯕꯨꯡꯉꯣ ꯁꯤꯕ ꯃꯍꯥꯗꯦꯕꯒꯤ ꯂꯤꯟ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦꯗꯣ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯇꯣꯡꯁꯥꯡꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯅꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯈꯔ ꯉꯥꯎꯔꯝꯕ ꯅꯤꯁꯥꯒꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤ ꯃꯊꯕꯥꯛꯇꯨ ꯄꯥꯏꯔꯒ ꯀꯩꯅꯣ ꯇꯣꯝꯕꯤ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯒ ꯃꯆꯤꯟꯒꯗꯨ ꯈꯨ ꯈꯨ ꯀꯥꯝꯃꯤ ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯌꯦꯡꯂꯛꯂꯒ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯀꯔꯝꯕ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯅꯣ ꯑꯩꯅ ꯂꯩꯔꯤꯁꯦ ꯇꯣꯡꯁꯥꯡꯗꯨ ꯄꯥꯈꯠꯇꯅ ꯍꯣꯠꯇꯅ ꯍꯦꯟꯔꯤ ꯍꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯅꯣꯏ ꯆꯪꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯥꯗꯣ ꯇꯣꯝꯕꯤ ꯃꯃꯤꯠꯀꯗꯨ ꯈꯥꯅ ꯌꯦꯡꯂꯒ ꯑꯩꯕꯨ ꯃꯈꯣꯏꯅ ꯃꯐꯝꯁꯤꯗ ꯀꯔꯤꯒꯤ ꯄꯨꯔꯛꯏꯕꯅꯣ ꯖꯣꯅꯤꯅ ꯕꯨꯠ ꯑꯅꯣꯏꯕꯤꯗꯣ ꯆꯪꯂꯝꯃꯅꯤꯌꯦ ꯇꯟꯖꯥꯁꯤꯗ ꯅꯣꯏꯁꯨ ꯃꯈꯣꯜ ꯃꯌꯥꯝ ꯇꯥꯕꯗ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯑꯣꯏꯔꯝꯃꯤꯕ ꯃꯑꯣꯡꯁꯤꯗ ꯊꯣꯡ ꯃꯔꯨꯝꯗꯒꯤ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯈꯣꯏꯅ ꯀꯩꯅꯣꯝ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯩꯗꯤ ꯑꯩ ꯁꯤꯗ ꯂꯩ ꯆꯪꯖꯗꯦꯀꯣ ꯅꯣꯏ ꯎꯕꯗ ꯍꯦꯟꯔꯤ ꯈꯣꯏ ꯖꯣꯅꯤ ꯈꯣꯏꯗꯨ ꯀꯤꯅ ꯕꯨꯠ 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 ꯕꯨꯠꯀꯤ ꯍꯧꯅꯕꯤ ꯍꯥꯏꯔꯦꯗꯅ ꯃꯤꯅꯕꯨ ꯀꯤꯔꯗꯤ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯖꯕꯤ ꯆꯥꯎꯊꯣꯛꯆꯕꯤ ꯍꯥꯏꯕꯗꯨꯅꯤ ꯅꯣꯏꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯃꯥꯕꯨ ꯀꯤꯔꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯀꯟꯅ ꯄꯣꯄꯨꯂꯔ ꯑꯣꯏꯔꯤꯕ ꯕꯨꯠꯅꯤꯅꯦ ꯀꯤꯗ ꯇꯧꯅꯨꯀꯣ ꯃꯈꯣꯏꯅ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯤ ꯇꯥꯕꯗ ꯇꯣꯡꯁꯥꯡꯗꯤ ꯃꯇꯣꯝꯇ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯁꯨ ꯕꯨꯠ ꯃꯥꯟꯗꯕ꯭ꯔꯥ ꯐꯖꯕ꯭ꯔꯥ ꯑꯁꯨꯝꯅ ꯉꯥꯡꯂꯛꯄꯗꯒꯤ ꯃꯥꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯌꯥꯝꯗꯨ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ ꯄꯦꯜꯂꯦ ꯑꯋꯣꯏꯕ ꯕꯨꯠꯁꯤꯡꯁꯤꯅ ꯃꯔꯣꯟ ꯑꯃ ꯈꯥꯡꯂꯥꯛꯀ ꯉꯝꯗ꯭ꯔꯦ ꯃꯨꯊꯤꯅ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯒ ꯅꯣꯏꯕꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯍꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯇꯣꯝꯕꯤ ꯑꯃꯗꯤ ꯇꯣꯡꯁꯥꯡ ꯂꯣꯟꯅ ꯂꯥꯛꯂꯤ ꯇꯣꯝꯕꯤꯗꯤ ꯂꯤꯟ ꯑꯣꯜꯂꯒ ꯌꯦꯀ꯭ꯔꯤꯁꯟꯒꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯄꯤꯛꯇ꯭ꯔꯨꯗꯤ ꯃꯥꯅ ꯈꯔ ꯍꯦꯟꯅ ꯊꯛꯈꯤꯕꯅ ꯂꯤꯟ ꯑꯣꯜꯂꯒ ꯂꯩ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯅꯤꯁꯥ ꯈꯥꯏꯗꯅ ꯃꯪꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯄꯤꯛꯇ꯭ꯔꯨ ꯅꯣꯛꯂꯒ ꯏꯃꯥꯏ ꯕꯥꯕꯥ ꯅꯪ ꯂꯥꯛꯑꯕꯣꯏꯔꯦ ꯇꯣꯝꯕꯤꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯅ ꯃꯈꯨꯠꯇꯨꯅ ꯃꯆꯤꯟꯗ ꯊꯝꯂꯒ ꯂꯥꯡꯒꯅꯨꯃꯤ ꯅꯪꯒꯤ ꯂꯤꯟ ꯃꯈꯣꯟꯗꯨ ꯈꯣꯡꯂꯛꯀꯅꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯁꯤ ꯎꯕ꯭ꯔꯥ ꯄꯤꯛꯇ꯭ꯔꯨꯗꯤ ꯂꯤꯟ ꯑꯣꯟꯕ ꯅꯠꯇꯦ ꯂꯤꯟꯗꯅꯤ ꯑꯗꯨꯝ ꯂꯩꯔꯤꯕꯗꯨ ꯉꯥꯡꯉꯤꯕꯗꯨ ꯇꯥꯕꯤꯕꯖꯥ ꯅꯠꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯏꯁꯩ ꯉꯪꯂꯒ ꯊꯣꯛꯈꯤ ꯄꯤꯛꯇ꯭ꯔꯨ ꯍꯥꯞꯂꯝꯕ ꯁꯔꯪꯗꯨ ꯇꯞꯅ ꯊꯝꯂꯝꯃꯒ ꯇꯣꯝꯕꯤꯁꯨ ꯑꯃꯨꯛ ꯂꯤꯟ ꯑꯣꯜꯂꯒ ꯇꯥꯟꯅꯔꯛꯏ ꯀꯗꯥꯏꯗꯅꯣ ꯇꯣꯡꯁꯥꯡꯗꯨ ꯃꯄꯥꯟꯗ ꯂꯨꯝꯃꯒ ꯂꯩꯔꯝꯕꯗꯒꯤ ꯄꯤꯛꯇ꯭ꯔꯨ ꯎꯕꯗ ꯎꯇꯥ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯇ꯭ꯔꯨꯅ ꯍꯦꯜꯂꯣ ꯇꯣꯡꯁꯥꯡ ꯎꯗꯕ ꯀꯨꯏꯔꯦꯗ ꯅꯪꯁꯦ ꯇꯣꯡꯁꯥꯡꯅ ꯃꯤ ꯑꯣꯜꯂꯛꯑꯣ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯐꯤ ꯀꯥꯝ ꯂꯩꯔꯦ ꯄꯤꯛꯇ꯭ꯔꯨꯗꯨ ꯑꯗꯨꯃꯛ ꯐꯤ ꯀꯥꯝꯂꯒ ꯉꯥꯡꯂꯤ ꯑꯩꯁꯦ ꯂꯤꯟꯅꯤꯅꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯃꯤ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯅꯥꯒꯤꯟ ꯀꯥꯏꯗꯨ ꯈꯪꯗ꯭ꯔꯣ ꯇꯣꯡꯁꯥꯡꯅ ꯅꯣꯏ ꯂꯥꯛꯄ ꯇꯥꯔꯤꯃꯤ ꯅꯪꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯛꯇ꯭ꯔꯨꯕꯨ ꯇꯥ ꯐꯥꯔꯒ ꯄꯨꯁꯤꯜꯂꯛꯏ ꯄꯤꯛꯇ꯭ꯔꯨꯁꯨ ꯃꯥꯕꯨ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯇꯣꯡꯁꯥꯡꯒꯤ ꯃꯆꯤꯟꯗ ꯈꯪꯆꯤꯛ ꯆꯤꯛꯏ ꯇꯣꯡꯁꯥꯡꯁꯨ ꯀꯥ ꯃꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯄꯤꯛꯇ꯭ꯔꯨꯕꯨ ꯂꯥꯛꯇꯨꯅ ꯂꯪꯈꯤ ꯑꯩ ꯁꯤꯔꯦ ꯑꯩ ꯆꯤꯟ ꯌꯥꯎꯗ꯭ꯔꯦ ꯎꯔꯤꯗꯨ ꯅꯣꯛꯂꯒ ꯆꯤꯟ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯤꯡꯁꯦꯜꯗ ꯑꯝꯇ ꯌꯦꯡꯉꯨ ꯇꯨ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯡꯁꯥꯡꯕꯨ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒꯗꯤ ꯄꯨꯔꯥ ꯐꯤꯕꯝ ꯑꯃꯗ ꯏꯆꯥꯎ ꯆꯥꯎꯔꯒ ꯂꯩꯔꯝꯃꯤ ꯑꯣꯏꯃꯥ ꯃꯥꯏ ꯕ꯭ꯌꯨꯇꯤ ꯏꯁ ꯂꯣꯁ ꯍꯦꯟꯔꯤꯅ ꯇꯣꯔꯣ ꯋꯥ ꯈꯟꯅꯁꯦ ꯐꯖꯅ ꯑꯝꯇ ꯅꯣꯔꯃꯦꯜꯗ ꯂꯩꯌꯨ ꯄꯤꯛꯇ꯭ꯔꯨ ꯃꯁꯥꯒꯗꯨ ꯐꯛꯂꯥꯡꯗ ꯉꯥꯊꯔꯒ ꯑꯩꯁꯦ ꯑꯩꯅꯤ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣ ꯖꯦꯝꯁꯅ ꯁꯤꯗꯤ ꯌꯥꯔꯣꯏ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯐꯤ ꯀꯥꯝꯃꯒ ꯑꯗꯨꯝ ꯂꯩꯔꯤ ꯃꯤ ꯑꯣꯜꯂꯣ ꯍꯥꯏꯕꯅꯦ ꯄꯤꯛꯇ꯭ꯔꯨꯅ ꯅꯊꯧ ꯅꯠꯇꯦ ꯍꯥꯏꯔꯦꯗꯅ ꯄꯤꯛꯇ꯭ꯔꯨꯁꯨ ꯑꯗꯨꯃꯛ ꯃꯤꯒ ꯑꯣꯟꯕꯤꯕꯖꯥ ꯅꯠꯇꯦ ꯃꯈꯣꯏ ꯃꯁꯦꯟ ꯁꯥꯎꯅꯔꯛꯏ ꯑꯃꯅ ꯍꯥꯏꯕ ꯑꯃꯅ ꯇꯥꯟꯅꯗ꯭ꯔꯕꯗꯒꯤ ꯇꯣꯝꯕꯤ ꯁꯥꯎꯅ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯇꯣꯔꯣ ꯅꯪꯕꯨ ꯑꯩꯁꯦ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯥꯛꯑꯣꯅ ꯀꯧꯔꯛꯄ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯑꯃꯅꯁꯨ ꯄꯤꯛꯇ꯭ꯔꯨ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜꯗ ꯂꯥꯛꯅꯕ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗꯕ ꯑꯗꯨꯁꯨ ꯐꯖꯅ ꯀꯌꯥ ꯑꯃ ꯍꯥꯏꯕꯗꯒꯤ ꯄꯤꯛꯇ꯭ꯔꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯃꯤ ꯑꯣꯜꯂꯛꯏ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯅꯧꯈ꯭ꯔꯦ ꯌꯥꯝꯅꯁꯨ ꯀꯞꯅꯤꯡꯉꯛꯑꯦ ꯌꯥꯔꯦꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯤꯗꯃꯛꯇ ꯃꯈꯣꯏꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯅ ꯃꯨꯟꯅ ꯈꯟꯅꯔꯝꯃꯤ ꯍꯦꯟꯔꯤꯅ
ꯄꯨꯄꯨꯇꯣꯝꯕꯤ ꯅꯪꯅꯦ ꯎꯔꯤꯅꯦ ꯇꯣꯡꯁꯥꯡꯅꯦ ꯅꯈꯣꯏ ꯂꯩꯅꯕ ꯃꯁꯤꯒꯤ ꯂꯩꯅꯨꯡ ꯃꯈꯥꯁꯤꯗ ꯃꯅꯨꯡꯗ ꯂꯩꯐꯝ ꯐꯖꯅ ꯁꯦꯝꯂꯣ ꯑꯩꯈꯣꯏꯁꯨ ꯆꯪꯂꯛꯄ ꯌꯥꯅꯕ ꯂꯣꯏꯅ ꯄꯤꯛꯇ꯭ꯔꯨ ꯅꯪꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯇꯧꯕ ꯁꯥꯔꯒ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯌꯦꯡꯗꯧꯕ ꯄꯤꯛꯇ꯭ꯔꯨꯅ ꯅꯣꯏꯅ ꯑꯩ ꯍꯦꯛꯇ ꯁꯥꯔꯒ ꯑꯩꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯕꯗ ꯍꯣꯠꯅꯔꯝꯃꯤ ꯃꯨꯊꯤꯅ ꯃꯗꯨ ꯄꯨꯝꯅꯃꯛ ꯅꯪꯅ ꯉꯝꯅꯕ ꯇꯧ ꯑꯗꯨꯒ ꯑꯩꯅꯁꯨ ꯃꯈꯣꯏꯅ ꯑꯍꯦꯟꯕ ꯇꯧꯔꯛꯇꯅꯕ ꯍꯣꯠꯅꯒꯅꯤ ꯃꯈꯣꯏ ꯃꯌꯥꯝ ꯋꯥ ꯀꯌꯥ ꯑꯃ ꯈꯟꯅꯔꯒ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯂꯩꯃ ꯌꯥꯝ ꯐꯕ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯏꯕꯨꯡ ꯃꯆꯥ ꯄꯨꯡꯁꯤ ꯊꯦꯡꯉꯤꯅꯦꯍꯦ ꯅꯣꯏꯕꯨ ꯍꯧꯒꯠꯂꯣ ꯍꯦꯟꯔꯤꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗ꯭ꯔꯕꯁꯨ ꯉꯔꯥꯡ ꯃꯈꯣꯏꯅ ꯉꯥꯡꯅꯕ ꯇꯥꯔꯨꯕꯗꯒꯤ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕ ꯀꯌꯥꯗꯨꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯁꯥꯔꯤ ꯑꯗꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯣꯏꯅꯁꯨ ꯖꯣꯅꯤꯗꯨ ꯍꯀꯥꯝ ꯋꯥ ꯆꯜꯂꯒ ꯑꯩꯗꯤ ꯇꯨꯝꯁꯤꯠꯀ ꯐꯥꯗ꯭ꯔꯤꯕꯣ ꯂꯩꯃꯅ ꯍꯧꯒꯠꯂꯣꯁꯦ ꯅꯈꯣꯏꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯄꯨꯊꯣꯔꯛꯀꯗꯧꯔꯦ ꯅꯈꯣꯏꯕꯨ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯁꯨꯇꯤꯁꯨ ꯂꯣꯏꯔꯦ ꯁ꯭ꯀꯨꯜꯗ ꯆꯠꯅꯕ ꯇꯧꯅꯦ ꯅꯪ ꯇꯌꯥꯏꯅ ꯐꯨꯕꯤꯅꯤ ꯍꯦꯟꯔꯤꯅ ꯑꯁ ꯉꯥꯛ ꯇꯨꯝꯒꯦꯗ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯉꯥꯡꯂꯛꯑꯅꯨ ꯑꯩꯈꯣꯏ ꯆꯪꯗꯧꯕ ꯋꯥꯠꯂꯤ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯂꯩꯔꯒ ꯆꯪꯅꯤ ꯂꯩꯃꯅ ꯍꯩ ꯅꯪ ꯇꯌꯥꯏꯅ ꯐꯨꯕꯤꯖꯅꯤꯀꯣ ꯍꯦꯟꯔꯤꯅ ꯑꯩ ꯍꯥꯏꯅꯒꯦ ꯊꯣꯛꯈ꯭ꯔꯣ ꯂꯩꯃ ꯆꯤꯟꯕꯥꯜꯗꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯐꯕ ꯁꯥꯔꯒ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯊꯃꯣꯏꯗꯅ ꯍꯨ ꯄꯨꯔꯒ ꯁꯥꯎꯅꯤꯡꯅ ꯃꯄꯥꯟꯗ ꯌꯦꯀ꯭ꯔꯤꯁꯟ ꯂꯩꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯆꯠꯈꯤꯔꯣꯏ ꯍꯥꯏꯅꯤ ꯃꯥ ꯂꯩꯔꯗꯤ ꯑꯩꯈꯣꯏꯅ ꯇꯧꯒꯦ ꯈꯜꯂꯤꯁꯦ ꯁꯨꯝ ꯃꯥꯏ ꯄꯥꯛꯑꯔꯣꯏ ꯌꯥꯔꯔꯣꯏꯌꯦ ꯌꯦꯀ꯭ꯔꯤꯁꯟꯅ ꯌꯥꯏ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯅ꯭ꯌꯨꯇꯟ ꯕ꯭ꯔꯦꯛꯐꯥꯁ ꯈꯔ ꯆꯥꯔꯒ ꯍꯥꯊꯨ ꯍꯥꯊꯨ ꯊꯕꯛ ꯆꯠꯅꯕ ꯇꯧꯔꯤꯉꯩ ꯂꯩꯃꯅ ꯆꯪꯁꯤꯜꯂꯒ ꯇꯥꯅꯕ ꯍꯥꯏꯔꯛꯏ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯍꯧꯒꯠꯂꯣꯁꯨ ꯌꯥꯗꯦ ꯃꯦꯇ꯭ꯔꯤꯛ ꯊꯥꯅꯤꯅ ꯇꯧꯔꯤꯁꯦ ꯁ꯭ꯀꯨꯜꯁꯨ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯗꯦꯅꯦ ꯅ꯭ꯌꯨꯇꯟ ꯂꯩꯃꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯀꯩꯕꯨꯅꯣ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯃꯆꯥꯔꯣ ꯍꯥꯏꯁꯦ ꯂꯩꯃꯅ ꯍꯣꯏꯅꯦ ꯉꯥꯡꯉꯦ ꯁꯛꯑꯦ ꯂꯧꯗꯦ ꯕꯥꯁꯦ ꯅ꯭ꯌꯨꯇꯟꯗꯣ ꯐꯤꯡꯅ ꯔꯣꯁꯤꯕꯤꯅꯥ ꯅꯪ ꯇꯥꯃꯣꯆꯥ ꯀꯧꯊꯣꯔꯛꯇ꯭ꯔꯣ ꯂꯩꯃꯒ ꯌꯦꯀ꯭ꯔꯤꯁꯟꯒ ꯌꯦꯡꯅꯩ ꯑꯗꯨꯒ ꯏꯪꯒꯤꯠ ꯇꯧꯅꯔꯤ ꯌꯦꯀ꯭ꯔꯤꯁꯟ ꯇꯞꯅ ꯆꯠꯆꯅꯤꯗ ꯁꯨꯇꯤ ꯈꯔ ꯐꯪꯕꯁꯤꯗ ꯆꯠꯅꯤꯡꯗꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ ꯅ꯭ꯌꯨꯇꯟꯅ ꯑꯦꯛꯖꯥꯝꯅ ꯉꯁꯤ ꯍꯌꯦꯡꯗ ꯉꯥꯏꯔꯒ ꯊꯔꯥꯛ ꯊꯔꯥꯛ ꯌꯥꯜꯂꯒ ꯂꯩꯔꯀꯥꯟꯁꯤꯗ ꯀꯔꯤꯒꯤ ꯁꯨꯇꯤꯅꯣꯕ ꯆꯩ ꯑꯣꯏꯅ ꯄꯤꯒꯗꯧꯅꯤ ꯃꯣꯏꯁꯤꯗꯤ ꯍꯦꯟꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯅ꯭ꯌꯨꯇꯟꯅ ꯀꯧꯔꯛꯄꯗꯒꯤ ꯊꯣꯔꯛꯏ ꯑꯍꯤꯡꯗꯤ ꯇꯨꯝꯗ꯭ꯔꯕꯅꯤꯅ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯔꯒ ꯃꯃꯤꯠ ꯃꯅꯥꯒꯗꯨ ꯏꯄꯣꯝ ꯄꯣꯝꯈꯩ ꯇꯌꯥꯏ ꯅ꯭ꯌꯨꯇꯟ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯒ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯉꯔꯥꯡ ꯇꯨꯝꯗꯈꯩ ꯀꯥꯏꯗ ꯆꯠꯀꯦ ꯃꯅꯤꯡꯗꯁꯨ ꯖꯦꯝꯁꯀ ꯖꯣꯅꯤꯒ ꯍꯀꯥꯝ ꯋꯥ ꯆꯜꯂꯒ ꯂꯥꯛꯄꯗꯨ ꯎꯕꯗ ꯅ꯭ꯌꯨꯇꯟꯗꯤ ꯈꯣꯏꯗꯧ ꯊꯤꯠꯈ꯭ꯔꯦ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯍꯟꯒꯅꯨ ꯅꯈꯣꯏ ꯑꯍꯨꯝ ꯉꯁꯤ ꯍꯣꯁꯇꯦꯜ ꯆꯪꯉꯣ ꯍꯦꯟꯔꯤꯅ ꯅꯠꯇꯦ ꯇꯌꯥꯏ ꯑꯩꯈꯣꯏ ꯅ꯭ꯌꯨꯇꯟꯅ ꯋꯥ ꯌꯥꯝ ꯉꯥꯡꯍꯟꯒꯅꯨ ꯌꯦꯀ꯭ꯔꯤꯁꯟꯅ ꯑꯐꯕ ꯁꯥꯔꯒ ꯌꯥꯏꯃ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯒꯦꯁꯨ ꯂꯩꯖꯔꯁꯅꯨ ꯃꯁꯤꯗꯩ ꯁꯨꯇꯤ ꯄꯥꯛꯅ ꯐꯪꯗꯧꯁꯨ ꯅꯠꯇꯦ ꯇꯁꯦꯡꯕꯗꯤ ꯅ꯭ꯌꯨꯇꯟꯅ ꯋꯥꯍꯩꯁꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯪꯕꯒꯤ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯀꯤ ꯑꯣꯟꯅꯕꯗ ꯅ꯭ꯌꯨꯇꯟ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯐꯔꯦ ꯐꯔꯦ ꯅꯣꯡꯃ ꯅꯤꯅꯤ ꯆꯣꯟꯊꯒꯦꯗꯣ ꯑꯩ ꯅꯣꯏ ꯋꯥꯔꯗꯦꯟꯗ ꯍꯥꯏꯈ꯭ꯔꯒꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯆꯠꯅꯤꯡꯗꯕ ꯀꯥꯡꯕꯨꯅ ꯍꯔꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯆꯠꯍꯟꯅꯤꯡꯕ ꯑꯐꯕ ꯁꯥꯕ ꯀꯥꯡꯕꯨꯗꯤ ꯑꯔꯦꯝꯕ ꯇꯥꯔꯒ ꯇꯣꯛꯈ꯭ꯔꯦ ꯍꯦꯟꯔꯤꯗꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯔꯥꯎꯅ ꯇꯌꯥꯏ ꯊꯦꯡꯛꯌꯨ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯆꯦꯟꯁꯤꯟꯈꯤ ꯄꯤꯛꯇ꯭ꯔꯨꯗꯨ ꯉꯁꯤꯁꯨ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅ꯭ꯌꯨꯇꯟꯅ ꯄꯤꯛꯇ꯭ꯔꯨꯁꯨ ꯉꯥꯡꯂꯛꯑꯅꯤ ꯈꯪꯗꯨꯅ ꯃꯀꯣꯛꯇꯨ ꯐꯤ ꯑꯃꯅ ꯀꯨꯞꯁꯤꯜꯂꯤ ꯅ꯭ꯌꯨꯇꯟ ꯅꯣꯛꯂꯒ ꯑꯩ ꯅꯉꯣꯟꯗ ꯀꯩꯁꯨ ꯉꯥꯡꯉꯣꯏꯅꯦ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯀꯩꯝꯇ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯌꯦꯀ꯭ꯔꯤꯁꯟꯅ ꯄꯤꯛꯇ꯭ꯔꯨ ꯑꯩ ꯀꯥꯗꯨ ꯆꯥꯏꯍꯧꯕꯅꯤ ꯅꯪ ꯈꯔ ꯂꯣꯏꯁꯤꯜꯂꯨꯁꯨ ꯆꯠꯂꯣ ꯅ꯭ꯌꯨꯇꯟꯗꯤ ꯇꯁꯦꯡꯅ ꯅꯨꯄꯥ ꯅꯍꯥꯒꯤ ꯀꯥꯗ ꯆꯪꯕꯗꯨ ꯄꯥꯝꯂꯝꯗꯦ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤ ꯁꯣꯝꯗꯅ ꯇꯣꯝꯕꯤ ꯈꯣꯏꯗꯤ ꯂꯩꯅꯨꯡꯗ ꯐꯖꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯕꯣꯔꯥ ꯊꯥꯔꯒ ꯁꯦꯝ ꯁꯥꯔꯒ ꯊꯝꯂꯤ ꯎꯔꯤꯅ
ꯆꯥꯛ ꯂꯥꯝꯃꯦ ꯀꯩꯅꯣ ꯃꯈꯣꯏꯅ ꯆꯥꯛ ꯑꯝꯇ ꯄꯨꯔꯛꯇ꯭ꯔꯤꯁꯤꯕꯣ ꯑꯩꯈꯣꯏ ꯀꯩꯝꯇ ꯆꯥꯗꯕꯩ ꯁꯨꯃꯥꯏꯅ ꯂꯩꯗꯣꯏꯔꯣ ꯇꯣꯝꯕꯤꯁꯨ ꯕꯣꯔꯥ ꯑꯃ ꯊꯥꯔꯒ ꯀꯨꯜꯂꯒ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡꯗꯨ ꯙ꯭ꯌꯥꯟ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯎꯔꯤꯅ ꯍꯥꯏꯔꯤꯗꯨ ꯑꯃꯠꯇ ꯇꯥꯗꯦ ꯎꯔꯤ ꯁꯥꯎꯅꯤꯡꯅ ꯌꯦꯡꯂꯒ ꯉꯁꯤ ꯏ ꯀꯥꯔꯛꯇꯅꯀꯣ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯐꯨꯝꯖꯤꯜꯂꯒ ꯊꯅꯝꯗꯣꯏꯅꯤ ꯌꯦꯡꯉꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯀꯧꯏ ꯄꯥꯕꯂꯦꯟ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯇꯥꯃꯟꯗ꯭ꯔꯕꯗꯒꯤ ꯑꯗꯥꯏꯗ ꯂꯩꯔꯤꯕ ꯎꯐꯨꯜꯗꯨ ꯃꯀꯣꯛꯇ ꯈꯣꯝꯃꯒ ꯍꯥꯞꯆꯤꯜꯂꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯊꯛꯇ ꯇꯨꯃꯤꯟꯅ ꯀꯥꯈꯠꯂꯛꯏ ꯍꯦꯟꯔꯤ ꯈꯣꯏꯁꯨ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯎꯔꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯑꯒ ꯀꯥ ꯑꯗꯨꯗ ꯆꯥꯕ ꯌꯥꯕ ꯀꯩꯀꯩ ꯂꯩꯔꯤ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯀꯔꯤꯁꯨ ꯂꯩꯕ ꯎꯗꯕꯗꯒꯤ ꯑꯩꯕꯨ ꯃꯄꯥꯟꯗ ꯊꯣꯛꯁꯤꯔꯅꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯉꯥꯡꯗꯣꯏ ꯖꯥꯠꯂꯥ ꯃꯋꯥ ꯂꯧꯗꯦ ꯑꯩꯕꯨ ꯆꯔꯥ ꯍꯦꯜꯂꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯎꯔꯤꯗꯨ ꯊꯣꯡ ꯍꯥꯡꯂꯒ ꯇꯨꯃꯤꯟꯅ ꯊꯣꯔꯛꯏ ꯃꯄꯥꯟꯗ ꯃꯤ ꯂꯩꯕ ꯎꯗꯕ ꯑꯗꯨꯗ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯏ ꯂꯩꯔꯤꯕ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯃꯗꯤ ꯐ꯭ꯔꯤꯖꯀꯗꯨ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯉꯤ ꯍꯩ ꯔꯥ ꯂꯩꯔꯤꯕꯁꯤꯡ ꯀꯌꯥꯗꯨ ꯎꯕꯗ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯐꯖꯅ ꯐꯝꯃꯒ ꯆꯥꯔꯤ ꯇꯟꯖꯥꯗꯨꯗ ꯀꯣꯛ ꯀꯣꯛ ꯂꯥꯎꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯃꯨꯅꯥꯟꯗꯨ ꯆꯪꯂꯛꯏ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯇ ꯀꯣꯀꯥ ꯀꯣꯀꯥ ꯂꯥꯎꯔꯝꯕꯗꯨꯕꯨ ꯍꯧꯗꯣꯡꯒ ꯑꯣꯏꯔꯖꯥꯠꯂꯅꯦ ꯎꯔꯤꯗꯤ ꯀꯥꯆꯤꯟ ꯑꯃꯗ ꯇꯥꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯎꯗꯅꯕ ꯑꯗꯨꯕꯨ ꯃꯨꯅꯥꯅ ꯐ꯭ꯔꯤꯖꯀꯗꯨ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯂꯨꯕꯗꯗꯤ ꯇꯧꯔꯝꯃꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯁꯤꯗꯤ ꯀꯅꯥꯅ ꯆꯥꯏꯔꯝꯂꯤꯕꯖꯥꯠꯅꯣ ꯆꯥꯛꯈꯨꯝꯗꯨꯗ ꯄꯤꯛꯇ꯭ꯔꯨꯁꯨ ꯆꯪꯉꯛꯏ ꯇꯥ ꯃꯨꯅꯥꯟ ꯀꯩꯗꯧꯔꯒꯦ ꯃꯨꯅꯥꯅ ꯌꯦꯡꯉꯨꯅꯦ ꯁꯤꯕꯨ ꯍꯧꯖꯤꯛꯇ ꯂꯩꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯆꯥꯏꯔꯒ ꯂꯩꯔꯝꯃꯦ ꯄꯤꯛꯇ꯭ꯔꯨꯗꯤ ꯀꯅꯥ ꯊꯣꯔꯛꯑꯕꯖꯥꯠꯅꯣ ꯈꯟꯅ ꯆꯤꯡꯅꯅ ꯀꯣꯏꯔꯩ ꯂꯩꯔꯒ ꯌꯦꯡꯂꯛꯄꯗ ꯃꯈꯣꯡ ꯃꯆꯦꯠ ꯑꯃ ꯊꯤꯟꯗꯣꯛꯑꯒ ꯂꯩꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯇꯥ ꯃꯨꯅꯥꯟ ꯍꯧꯗꯣꯡꯒꯨꯝꯕ ꯂꯥꯟꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯍꯧꯗꯣꯡꯁꯤꯕꯨ ꯐ꯭ꯔꯤꯖꯀ ꯍꯥꯡꯗꯣꯛꯑꯒ ꯑꯆꯥꯄꯣꯠꯀ ꯆꯥꯕ ꯍꯩꯔꯕ ꯖꯥꯠꯂꯅꯦ ꯉꯥꯡꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯑꯆꯧꯁꯨ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯨꯅꯥꯟ ꯅꯪ ꯁꯣꯝꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯂꯣꯏꯁꯤꯜꯂꯨ ꯆꯠꯂꯣ ꯑꯗꯨꯒ ꯄꯤꯛꯇ꯭ꯔꯨ ꯅꯪ ꯉꯥꯏꯈꯣ ꯃꯨꯅꯥꯟꯁꯨ ꯑꯆꯧꯒꯤ ꯃꯑꯣꯡꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯊꯣꯛꯈꯤ ꯑꯆꯧ ꯆꯪꯁꯤꯜꯂꯛꯑꯒ ꯄꯤꯛꯇ꯭ꯔꯨꯒꯤ ꯈꯗꯥꯡꯗ ꯏꯟꯈꯠꯂꯒ ꯇꯣꯔꯣ ꯁꯝꯐꯥꯕꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯄꯤꯛꯇ꯭ꯔꯨ ꯍꯩꯅꯗꯅ ꯑꯆꯧꯕꯨ ꯏꯟꯊꯣꯛꯂꯒ ꯅꯪ ꯅꯣꯏ ꯅꯠꯇ꯭ꯔꯥ ꯀꯅꯥꯅꯣ ꯅꯣꯏ ꯍꯥꯏꯔꯤꯁꯤꯅ ꯄꯤꯛꯇ꯭ꯔꯨꯗꯤ ꯂꯥꯛꯏꯕꯁꯤ ꯑꯆꯧꯔ ꯅꯣꯏꯔ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯗꯦ ꯑꯃꯨꯛ ꯉꯥꯡꯂꯨꯔꯒ ꯑꯁꯦꯡꯕ ꯑꯆꯧ ꯑꯣꯏꯔꯝꯃꯒ ꯀꯝꯗꯧꯕ ꯍꯥꯏꯕ ꯑꯁꯤꯅꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯎꯔꯤꯅ ꯀꯥꯆꯤꯟꯗꯒꯤ ꯌꯦꯡꯂꯒ ꯁꯝꯐꯥꯕꯤꯁꯤ ꯅꯨꯄꯥ ꯀꯣꯏꯔ ꯃꯥꯜꯂꯦꯅꯦ ꯍꯥꯏꯗꯣꯛꯀꯦ ꯈꯪꯅꯤꯗꯅ ꯅꯥꯀꯟ ꯑꯃꯗꯁꯨ ꯂꯩꯃꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯚꯤꯗꯤꯑꯣ ꯅꯝꯂꯒ ꯂꯩꯔꯤ ꯃꯥꯅ ꯇꯧꯔꯒ ꯅꯣꯏꯕꯨ ꯑꯆꯧ ꯁꯥꯍꯜꯂꯒ ꯄꯤꯛꯇ꯭ꯔꯨꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯑꯃꯗꯤ ꯅ꯭ꯌꯨꯇꯟꯅ ꯃꯥꯕꯨ ꯇꯥꯟꯊꯣꯛꯈꯤꯕ ꯑꯁꯤꯅꯤ ꯃꯈꯣꯏꯅ ꯍꯥꯏꯅꯔꯒ ꯇꯧꯔꯤꯕꯅꯤ ꯁꯣꯝꯗꯁꯨ ꯃꯨꯅꯥꯟꯅ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤꯉꯩ ꯑꯁꯦꯡꯕ ꯑꯆꯧꯗꯨ ꯊꯣꯔꯛꯏ ꯃꯨꯅꯥꯟ ꯅꯣꯏ ꯅꯇꯩꯃ ꯏꯕꯦꯝꯃꯗꯨ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯒꯦꯅꯦ ꯃꯨꯅꯥꯟ ꯏꯉꯛꯉꯛꯅ ꯑꯆꯧꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯤꯆꯟꯂꯣꯝꯗ ꯌꯦꯡꯉꯤ ꯍꯧꯖꯤꯛꯇ ꯀꯤꯆꯟꯗ ꯂꯩꯍꯧꯕ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯤꯒꯤ ꯋꯥꯈꯜꯗꯅꯤ ꯉꯛꯅ ꯑꯇꯥꯏꯉꯣ ꯍꯧꯖꯤꯛꯇ ꯂꯩꯃ ꯌꯥꯝ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯑꯒ ꯋꯥꯗꯨ ꯊꯠꯂꯤ ꯑꯩ ꯁꯤꯗ ꯂꯩꯒꯦ ꯃꯨꯅꯥꯟ ꯃꯄꯥꯟꯗ ꯏꯕꯨꯡꯉꯣ ꯃꯆꯥ ꯈꯣꯏ ꯂꯩꯔꯤꯗꯣ ꯀꯧꯔꯛꯑꯣ ꯆꯠꯂꯣ ꯆꯥꯛ ꯏꯁꯤꯡꯁꯤ ꯆꯥꯅꯕ ꯑꯆꯧꯅ ꯑꯩꯅ ꯐꯥꯏꯜ ꯈꯔ ꯂꯣꯟꯅꯔꯒ ꯊꯝꯂꯝꯕꯅꯤ ꯅꯪ ꯄꯥꯏꯕ꯭ꯔꯥ ꯐꯥꯏꯜ ꯑꯃ ꯋꯥꯠꯂꯤ ꯃꯥꯡꯕ ꯌꯥꯗꯕ ꯐꯥꯏꯜꯅꯤ ꯂꯩꯃꯅ ꯈꯪꯖꯗꯦꯗ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯐꯥꯏꯜ ꯀꯥꯏꯗꯨ ꯄꯥꯏꯕ ꯁꯪꯖꯗꯦ ꯀꯥꯆꯤꯟꯗꯁꯨ ꯎꯔꯤꯅ ꯂꯨꯝꯃꯒ ꯂꯩꯕ ꯑꯗꯨ ꯄꯤꯛꯇ꯭ꯔꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯑꯆꯧ ꯁꯥꯔꯒ ꯂꯩꯔꯤꯕ ꯅꯣꯏꯅꯁꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯣꯟꯊꯣꯔꯛꯄꯗ ꯎꯔꯤꯒꯤ ꯃꯈꯣꯡꯗꯨ ꯈꯔ ꯊꯤꯟꯗꯣꯛꯑꯒ ꯂꯩꯕꯗꯨ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯨꯔꯦ ꯅꯣꯏ ꯃꯆꯤꯟꯗ ꯐꯩꯅ ꯆꯤꯡꯂꯒ ꯅꯣꯛꯏ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯄꯤꯛꯇ꯭ꯔꯨ ꯄꯥꯈꯠꯅ ꯀꯩꯅꯣ ꯅꯣꯏꯅ ꯆꯪꯁꯤꯜꯂꯨꯕꯗ ꯎꯔꯤꯅ ꯂꯨꯝꯃꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯉꯛꯅ ꯀꯅꯥꯅꯣ ꯅꯪ ꯀꯥꯏꯗꯩꯅꯣ ꯉꯔꯥꯡꯗꯤ ꯎꯔꯤꯁꯨ ꯌꯥꯎꯋꯦ ꯍꯥꯏꯕꯗꯤ ꯅꯣꯏꯅ ꯈꯪꯂꯝꯗꯦ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯕꯨꯠ ꯑꯣꯏꯔꯤꯕ ꯖꯥꯠꯂ ꯈꯟꯅ ꯅꯪ ꯕꯨꯠꯂ ꯂꯤꯂꯥ ꯎꯔꯤꯅ ꯊꯋꯥ ꯁꯥꯗꯈꯩ ꯅꯄꯥꯅꯤ ꯑꯩ ꯀꯔꯤ ꯑꯩꯈꯣꯏ ꯄꯥ ꯁꯣꯝꯗ ꯀꯟꯅ ꯉꯥꯡꯅꯕꯗꯨ ꯇꯥꯔꯛꯄ ꯇꯥꯔꯦ ꯍꯥꯏꯅ ꯄꯤꯛꯇ꯭ꯔꯨꯅ ꯅꯣꯏ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯂꯥꯛꯑꯒ ꯁꯛꯇꯤ ꯈꯔ ꯄꯥꯏꯔꯦꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯔꯅꯤ ꯁꯤꯔꯣ ꯅꯣꯏꯅ
ꯈꯪꯅꯤꯗꯅ ꯍꯥꯏꯗꯣꯛꯎꯒꯦ ꯄꯤꯛꯇ꯭ꯔꯨꯅ ꯅꯣꯏꯅꯣꯏꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯅꯣꯏꯅꯣꯏꯅ ꯇꯥꯗꯈꯩ ꯊꯣꯛꯈꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯇꯥꯟꯅꯔꯛꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯅ ꯑꯆꯧꯕ ꯂꯩꯃꯒ ꯉꯥꯡꯅꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯣꯏꯅꯣꯏꯗꯨ ꯐꯠ ꯂꯥꯎꯅ ꯗꯦꯕ꯭ꯔꯥꯅꯤ ꯑꯣꯜꯂꯒ ꯆꯪꯁꯤꯜꯂꯛꯏ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯁꯤꯗ ꯀꯩꯅꯣꯝ ꯂꯩꯍꯧꯔꯦ